ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥ ꯄꯨꯟꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯁꯤꯗꯥꯏꯗ ꯂꯩꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯖꯒꯣꯏ ꯏꯁꯩ, ꯃꯨꯛꯅꯥꯅꯆꯤꯡꯕ ꯀꯌꯥ, ꯄꯨꯡꯁꯣꯂꯣꯝ ꯀꯌꯥ ꯑꯃ ꯇꯝꯐꯝ ꯑꯣꯏꯔꯤꯕ ꯃꯍꯩ ꯁꯪꯗꯨꯗ ꯈꯨꯜ ꯀꯌꯥꯗꯒꯤ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯍꯩ ꯇꯝꯅꯔꯤ꯫ ꯆꯟꯕꯤ ꯆꯍꯤ 15ꯃꯨꯛ ꯁꯨꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯃꯇꯥ ꯂꯩꯅꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯖꯒꯣꯏ ꯇꯝꯕ ꯌꯥꯎꯔꯤ꯫ ꯆꯟꯕꯤꯅ, "ꯑꯣꯖꯥ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯌꯦ, ꯃꯥꯁꯨ ꯖꯒꯣꯏꯁꯦ ꯌꯥꯝ ꯇꯝꯍꯟꯅꯤꯡꯉꯤ, ꯑꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯒ ꯌꯥꯎꯕ ꯌꯥꯅꯤ ꯑꯣꯖꯥ?" ꯀꯨꯟꯖꯅ, "ꯆꯍꯤ 10 ꯁꯨꯔꯗꯤ ꯌꯥꯔꯅꯤ꯫ ꯆꯍꯤ ꯀꯌꯥꯕꯨ ꯁꯨꯔꯒꯦꯅꯦ?" "ꯆꯍꯤ 9ꯃꯨꯛ ꯁꯨꯔꯦ ꯑꯣꯖꯥ." "ꯑꯗꯨꯗꯤ ꯆꯍꯤꯗꯣ ꯁꯨꯔꯒ ꯍꯦꯛ ꯌꯥꯎꯍꯜꯂꯣ." "ꯑꯗꯣ ꯑꯣꯖꯥ, ꯃꯣꯏ ꯃꯨꯛꯅꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯀꯥꯁꯤꯗ ꯄꯨꯟꯅ ꯄꯔꯥ ꯑꯣꯔꯥꯏꯃꯤꯟꯅꯅꯤ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ?" "ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯅꯦ ꯁꯥꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝꯁꯤ ꯇꯧꯒꯗꯧꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏ ꯈꯔꯁꯨ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤ, ꯑꯗꯨꯅ ꯃꯐꯝꯁꯦ ꯁꯪꯗꯕꯅꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈꯤꯕ ꯆꯥꯂꯤ 5 ꯁꯨꯕꯗꯣ ꯑꯧꯔꯥꯏꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯃꯥꯒꯤ ꯍꯩꯖꯕꯤ ꯇꯥꯛꯅꯗꯨꯅ ꯏꯁꯩꯗꯣ ꯑꯧꯔꯥꯏꯔꯤ꯫ ꯂꯩꯅꯥ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯍꯩ ꯇꯝꯂꯤꯕ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, "ꯊꯧꯕ, ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯗꯣꯏꯔꯣ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯣꯏꯔꯣ?" "ꯏꯇꯩꯃ, ꯏꯃꯥꯅ ꯏꯅꯦꯗꯒꯤ ꯐꯤ ꯑꯃ ꯂꯧꯔꯣꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯍꯟꯃꯤꯟꯅꯈꯤꯁꯦ, ꯑꯗꯨꯒ ꯑꯩ ꯏꯅꯦꯗꯒꯤ ꯐꯤꯗꯣ ꯂꯧꯔꯒꯦ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯇꯝꯂꯤꯕ ꯃꯍꯩꯗꯨ ꯂꯣꯏꯔꯗꯨꯅ ꯊꯧꯕꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ ꯂꯩꯅꯥꯒꯤ ꯃꯌꯨꯝꯁꯤ ꯆꯟꯕꯤꯒꯤ ꯃꯌꯨꯝ ꯍꯦꯜꯂꯒ ꯊꯣꯡꯒꯥꯜ ꯑꯃꯅꯤ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯆꯟꯕꯤ ꯃꯅꯥꯎꯅꯨꯄꯤ ꯆꯅꯨꯅ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯆꯦꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ "ꯅꯣꯏ ꯀꯩꯗꯧꯏꯅꯣ ꯑꯗꯨꯗ?" "ꯏꯆꯦ ꯉꯥꯏꯔꯝꯃꯤꯅꯤ." "ꯀꯩꯒꯤ?" "ꯑꯩꯅꯅꯦ ꯏꯃꯥꯗ ꯉꯃꯣꯛ ꯂꯩꯕꯤꯌꯨ ꯍꯥꯏꯕ, ꯑꯗꯨꯒ ꯏꯃꯥꯅ ꯏꯆꯦꯅ ꯂꯩꯔꯛꯀꯅꯤ ꯉꯥꯏꯔꯣꯅ ꯍꯥꯏꯕ, ꯑꯗꯨꯏꯅꯤ." "ꯀꯥꯏꯅꯣ ꯉꯃꯣꯛꯇꯤ ꯏꯆꯦ? ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ, ꯑꯩꯒꯤꯅꯦ ꯃꯕꯨꯛꯁꯤ ꯂꯥꯝꯃꯦ." "ꯑꯁ, ꯑꯩꯕꯨ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯌꯥꯎꯗꯤꯌꯦ, ꯑꯩꯗꯤ ꯉꯃꯣꯛ ꯂꯩꯕ ꯆꯠꯄꯁꯨ ꯅꯠꯇꯅ." ꯆꯅꯨ ꯄꯦꯔꯤ ꯄꯦꯔꯤ, "ꯏꯃꯥꯅꯗꯤ ꯏꯆꯦꯅ ꯂꯩꯔꯛꯀꯅꯤꯅ ꯍꯥꯏꯔꯒ." ꯊꯧꯕꯅ, "ꯑꯩꯒꯤ ꯃꯪꯒ꯭ꯔꯥ ꯍꯩꯉꯥꯟ ꯑꯃ ꯌꯥꯎꯈꯤꯕꯅꯤ, ꯁꯤ ꯂꯩꯔꯦ, ꯕꯦꯝꯃ, ꯅꯣꯏꯅꯣꯏꯕꯤ, ꯁꯤꯁꯤ ꯆꯥꯔꯣ, ꯀꯞꯄꯅꯣ." ꯆꯟꯕꯤꯅ, "ꯀꯩꯒꯤ ꯄꯤꯔꯤꯅꯣ ꯊꯧꯕ? ꯅꯪ ꯎꯕ ꯌꯥꯔꯣꯏꯌꯦ, ꯆꯥꯒꯦ ꯊꯛꯀꯦꯒ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯗꯤ." "ꯏꯁ, ꯁꯤꯈꯛꯄꯨ ꯃꯇꯨꯡ ꯅꯤꯡꯉꯥꯏ ꯇꯧꯔꯁꯨ ꯄꯤꯖꯔꯛ ꯂꯣꯏꯔꯦ, ꯅꯠꯇ꯭ꯔꯣ ꯅꯣꯏꯅꯣꯏꯕꯤ?" "ꯏꯆꯦ, ꯁꯤꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯁꯦ ꯑꯩꯉꯣꯟꯗ ꯅꯣꯏꯅꯣꯏꯕꯤ ꯍꯥꯏꯌꯦ꯫ ꯏꯆꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯏ ꯀꯧꯕꯩ ꯅꯠꯇ꯭ꯔꯥ ꯁꯦ?" "ꯍꯣ, ꯅꯣꯏꯅꯣꯏꯕꯤꯗꯣ ꯀꯧꯍꯟꯅꯤꯡꯗ꯭ꯔꯗꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯉꯩꯗꯨꯗ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯣ, ꯅꯣꯏꯗꯅꯕ꯫ ꯍꯌꯦꯡꯋꯥꯏ ꯂꯩꯁꯥꯕꯤ ꯐꯥꯔꯒꯅꯦ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯅ ꯅꯣꯏꯅꯣꯏꯕꯤ ꯀꯣꯏꯖꯔꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ?" "ꯏꯆꯦ, ꯑꯩꯗꯤ ꯁꯤꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯁꯦ ꯃꯥ ꯄꯥꯝꯃꯦ, ꯑꯩꯒ ꯀꯣꯏꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" ꯊꯧꯕ ꯅꯣꯛꯂꯤ, ꯂꯩꯅꯥꯁꯨ ꯅꯣꯛꯂꯤ, ꯆꯟꯕꯤꯁꯨ ꯅꯣꯛꯂꯒ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯧꯕ, ꯅꯪ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯀꯣꯏꯈꯤꯗꯣꯔꯦꯍꯦ." ꯊꯧꯕ ꯅꯣꯛꯂꯒ, "ꯀꯣꯏꯌꯨ ꯌꯥꯏ, ꯅꯣꯏꯅꯣꯏꯕꯤꯗꯤ ꯀꯣꯏꯍꯟꯗꯣꯏꯅꯦ ꯑꯩꯗꯤ." ꯆꯅꯨ ꯍꯔꯥꯎꯅ, "ꯑꯗꯨꯗꯤ ꯑꯩ ꯆꯥꯎꯕ ꯉꯥꯏꯌꯨꯀꯣ, ꯑꯩ ꯅꯪ ꯀꯣꯏꯒꯦꯕ, ꯑꯗꯣ ꯅꯪꯗꯤ ꯑꯩ ꯀꯣꯏꯔꯣꯏꯗ꯭ꯔꯥ?" "ꯀꯣꯏꯗꯣꯏꯅꯤ, ꯅꯪꯅ ꯀꯣꯏꯔꯗꯤ ꯑꯩꯅꯁꯨ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ." ꯆꯅꯨ ꯍꯔꯥꯎꯅ, "ꯏꯆꯦ, ꯃꯥꯅꯁꯨ ꯀꯣꯏꯅꯤ ꯍꯥꯏꯌꯦ." ꯂꯩꯅꯥꯅ, "ꯍꯣꯏ ꯍꯣꯏ, ꯆꯥꯎꯔꯒ ꯀꯣꯏꯅꯔꯣꯀꯣ, ꯍꯧꯖꯤꯛꯇꯤ ꯆꯦ ꯂꯩꯅꯥ ꯍꯣꯏ ꯊꯦꯡꯉꯤ, ꯆꯠꯂꯒꯦ꯫ ꯂꯥꯎ ꯊꯧꯕ, ꯅꯪꯁꯨ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ." ꯆꯅꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯊꯧꯕꯗꯨ ꯃꯥꯅ ꯄꯥꯝꯂꯤ, ꯃꯔꯝꯗꯤ ꯃꯁꯛ ꯐꯖꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯎꯔꯤ ꯃꯈꯩ ꯆꯥꯅꯤꯡꯉꯤ꯫ ꯆꯅꯨ ꯌꯥꯝꯅꯁꯨ ꯅꯣꯏꯔꯝꯃꯤ, ꯅꯣꯏꯔꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯆꯥꯏ꯫ ꯑꯁꯨꯝꯅ ꯊꯧꯕꯅ ꯂꯩꯅꯥ ꯍꯣꯏꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯗ ꯆꯟꯕꯤ ꯍꯣꯏꯗꯁꯨ ꯑꯗꯨꯝ ꯆꯪꯕ ꯌꯥꯎꯏ꯫ ꯆꯪꯕ ꯀꯥꯟꯗ ꯆꯅꯨꯒꯤ ꯉꯃꯣꯛꯁꯨ ꯄꯤꯕꯤꯔꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯆꯅꯨꯅ, "ꯗꯥ ꯊꯧꯕ, ꯅꯪ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯀꯥꯟꯗ ꯀꯣꯏꯗꯣꯏꯅꯣ?" "ꯅꯪꯅꯅꯦ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ." "ꯑꯗꯣ ꯆꯍꯤ ꯀꯌꯥꯗꯅꯣꯕ ꯂꯩꯁꯥꯕꯤ ꯐꯥꯗꯣꯏꯁꯦ?" "ꯆꯍꯤ 15 ꯁꯨꯔꯀꯥꯟꯗ." ꯆꯅꯨ ꯃꯈꯨꯠ ꯊꯦꯛꯇꯨꯅ, 10, 11, 12, 13. "ꯑꯌꯥ, ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯦ." 12ꯗ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? "ꯑꯁ, ꯀꯥꯎꯋꯦ ꯑꯗꯨꯗꯤ,
ꯆꯍꯤ 5 ꯋꯥꯠꯂꯤꯅꯤ ꯋꯥꯠꯂꯤ ꯑꯩꯗꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯨꯛꯅꯥ ꯎꯠꯄ ꯆꯠꯀꯅꯤ ꯑꯗꯨ ꯍꯜꯂꯛꯄꯗ ꯂꯩꯁꯥꯕꯤ ꯐꯥꯔꯝꯕꯅꯤ ꯑꯗꯨꯒ ꯀꯣꯏꯔꯗꯣꯏꯅꯤ ꯑꯁ ꯉꯥꯏꯕ ꯌꯥꯝ ꯋꯥꯅꯤꯌꯦ ꯊꯧꯕ ꯅꯣꯛꯂꯒ ꯋꯥꯔꯣꯏ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯗꯤ ꯀꯩꯁꯨ ꯋꯥꯗꯕꯅꯤ ꯊꯧꯕ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨ ꯂꯛꯅꯖꯔꯤꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯆꯅꯨ ꯃꯥꯕꯨ ꯃꯆꯜ ꯑꯃꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕꯅꯤ ꯆꯅꯨ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯊꯧꯕꯕꯨ ꯄꯥꯝꯖꯩ ꯃꯥꯗꯤ ꯊꯧꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯁꯦꯡꯕꯅꯤ ꯈꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯩ ꯑꯁꯨꯝꯅ ꯆꯅꯨ ꯃꯥꯁꯨ ꯂꯩꯐꯝ ꯊꯣꯛꯄ ꯆꯥꯐꯝ ꯊꯣꯛꯄꯗꯨꯃꯛ ꯆꯥꯏ ꯀꯦꯅꯤ ꯅꯥꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯀꯔꯤꯝꯇ ꯈꯪꯗꯦ ꯆꯟꯕꯤꯅ ꯅꯣꯏ ꯅꯪ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯤꯃꯩ ꯈꯔ ꯆꯥꯔꯗꯤ ꯅꯪ ꯍꯌꯦꯡꯇ ꯉꯥꯏꯔꯤ ꯂꯩꯁꯥꯕꯤ ꯐꯥꯗꯣꯏꯗꯤ ꯅꯪ ꯀꯞꯆꯖꯅꯤ ꯃꯤꯅ ꯆꯥꯖꯕꯁꯤꯗ ꯌꯥꯝ ꯉꯥꯡꯉꯤ ꯏꯆꯦ ꯅꯪꯁꯦ ꯑꯗꯣ ꯂꯩꯁꯥꯕꯤꯅ ꯅꯣꯏꯕꯁꯦ ꯄꯥꯈꯪꯅ ꯀꯣꯏꯗꯕ꯭ꯔꯥ ꯏꯆꯦ ꯀꯣꯏꯗꯦ ꯄꯥꯈꯪꯗꯤꯅꯦ ꯁꯕꯥꯟ ꯃꯨꯔꯇꯤ ꯐꯖꯕꯤ ꯈ꯭ꯋꯥꯡꯒꯁꯦ ꯆꯦꯡꯇꯛ ꯇꯧꯕꯤꯗꯨꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯏꯆꯦ ꯇꯥ ꯊꯧꯕꯗꯤ ꯑꯩꯁꯦ ꯏꯌꯥꯡ ꯀꯪꯊꯥꯂꯣ ꯍꯥꯏꯗꯤ ꯀꯣꯏꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯀꯩꯒꯤ ꯑꯁ ꯋꯥꯊꯤꯅꯤ ꯃꯤꯅ ꯂꯛꯅꯔꯒ ꯆꯅꯨ ꯁꯥꯎꯅ ꯅꯠꯇꯦ ꯃꯥꯅ ꯑꯁꯦꯡꯕꯩ ꯀꯣꯏꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯃꯥꯅꯅꯦ ꯅꯪꯁꯦ ꯌꯥꯡ ꯀꯪꯍꯜꯂꯣ ꯀꯪꯗ꯭ꯔꯗꯤ ꯀꯣꯏꯔꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯀꯥꯎꯋꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯁꯦꯡꯕ꯭ꯔꯅꯤ ꯏꯆꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯦꯗ ꯑꯁꯦꯡꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯃꯉꯣꯟꯗ ꯍꯪꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯧꯕꯁꯨ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯍꯌꯦꯡꯅꯤ ꯍꯥꯏꯔꯛꯂꯦ ꯊꯧꯕ ꯂꯩꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯗꯣꯝꯆꯥ ꯃꯦꯝꯃꯅ ꯄꯣꯠ ꯈꯔ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯂꯩꯅꯥꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯃꯤꯒꯣꯟ ꯁꯤꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅ ꯇꯧꯒꯅꯨ ꯂꯝꯗ ꯆꯠꯊꯣꯛꯑꯒ ꯃꯤ ꯈꯠꯅꯕꯁꯦ ꯌꯥꯝ ꯀꯥꯟꯅꯗꯕꯅꯤꯀꯣ ꯂꯝꯕꯤ ꯀꯛꯄꯅꯤ ꯏꯁ ꯃꯩꯕꯨ ꯃꯤ ꯌꯥꯝ ꯈꯠꯅ ꯒꯣꯟꯕꯒꯤ ꯃꯑꯣꯡꯗ ꯍꯣꯏꯕ ꯈꯪꯉꯤ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯛꯑꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯅꯤ ꯌꯥꯎꯔꯛꯇꯣꯏꯁꯦ ꯑꯗꯣ ꯏꯆꯦ ꯆꯟꯕꯤ ꯍꯣꯏꯗꯤ ꯆꯪꯉꯨꯈꯤꯁꯦ ꯅꯣꯏꯕꯤꯗꯣ ꯑꯝꯇ ꯂꯛꯅꯔꯝꯒꯦꯕ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯝꯒꯦ ꯍꯥꯏꯔꯣ ꯊꯧꯕ ꯆꯟꯕꯤ ꯍꯣꯏꯗ ꯆꯪꯉꯛꯇꯨꯅ ꯆꯤꯆꯟꯕꯤ ꯅꯣꯏꯕꯤ ꯆꯤꯆꯟꯕꯤ ꯆꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯄꯔꯕ ꯊꯣꯛꯂꯛꯏ ꯊꯧꯕꯅ ꯅꯣꯏꯕꯤ ꯂꯩꯇ꯭ꯔꯣ ꯆꯤꯆꯟꯕꯤ ꯂꯩꯌꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯅꯣꯏꯁꯦ ꯂꯩꯁꯥꯕꯤꯗꯤ ꯁꯨꯝ ꯐꯔꯛꯏ ꯆꯥꯕ ꯊꯛꯄ ꯑꯝꯇ ꯍꯜꯂꯨ ꯌꯥꯗꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯌꯥꯅꯤ ꯆꯥꯕꯒꯗꯣ ꯈꯔ ꯍꯜꯂꯣꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯔꯣꯏ ꯍꯥꯏꯌꯨ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯀꯞꯄ ꯇꯥꯔꯦꯃꯤ ꯃꯃꯤꯠ ꯐꯥꯎ ꯐꯥꯠꯇ꯭ꯔꯤ ꯅꯣꯏꯕꯗ ꯑꯩ ꯍꯥꯏꯒꯦ ꯃꯥꯕꯨ ꯀꯥꯏ ꯂꯩꯒꯦ ꯃꯪꯒ꯭ꯔꯥ ꯉꯥꯜꯂꯒ ꯆꯥꯅꯤꯅ ꯏꯃꯥꯗꯤ ꯀꯔꯤ ꯇꯧꯔꯤꯕꯅꯤ ꯑꯩ ꯀꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯕꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯅꯨꯕꯨ ꯀꯧꯏ ꯅꯣꯏ ꯇꯥꯕ꯭ꯔꯣ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯅꯣꯏ ꯃꯃꯥꯏꯗ ꯑꯃꯨꯛꯀ ꯇꯩꯔꯒ ꯃꯈꯨꯠꯇ ꯃꯨꯟꯅ ꯀꯥꯔꯕ ꯃꯪꯒ꯭ꯔꯥ ꯑꯔꯧꯕ ꯑꯃ ꯄꯥꯏꯔꯒ ꯆꯥꯗꯨꯅ ꯊꯣꯛꯂꯛꯏ ꯏꯌꯥ ꯇꯥ ꯊꯧꯕ ꯅꯪ ꯑꯩ ꯀꯣꯏꯕ ꯂꯥꯛꯑꯕꯣ ꯅꯠꯇꯦꯍꯦ ꯑꯩ ꯆꯠꯇ꯭ꯔꯤ ꯑꯩꯅ ꯑꯥꯗ ꯆꯠꯅꯤ ꯍꯥꯏꯗꯨꯗꯤ ꯑꯣ ꯑꯗꯣ ꯑꯩꯗꯤ ꯍꯜꯂꯛꯑꯕ ꯃꯥꯜꯂꯨꯕ ꯑꯗꯣ ꯅꯪ ꯑꯩ ꯀꯣꯏꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯅꯣꯏꯕ ꯅꯨꯄꯤꯗꯨ ꯀꯣꯏꯕ ꯇꯜꯂꯤꯀꯣ ꯑꯩꯁꯤ ꯅꯣꯏꯕ꯭ꯔꯣ ꯌꯥꯝ ꯅꯣꯏ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯑꯩ ꯀꯣꯏꯔꯔꯣꯏꯗ꯭ꯔꯣ ꯑꯩ ꯋꯥ ꯍꯥꯏꯔꯛꯈꯤꯒꯦ ꯇꯥꯈꯨ ꯍꯥꯏꯌꯨ ꯑꯩꯅ ꯑꯥꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯆꯠꯂꯤꯉꯩꯗ ꯅꯪ ꯅꯣꯏꯕꯗꯣ ꯍꯟꯊꯍꯜꯂꯝ ꯍꯥꯏꯗꯤ ꯅꯪꯅ ꯃꯌꯥꯝ ꯆꯥꯕꯗꯣ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯈꯤꯇꯪ ꯆꯥꯒꯗꯕ ꯑꯗꯨꯏꯗꯤ ꯅꯣꯏꯕꯗꯣ ꯍꯟꯊꯔꯅꯤ ꯍꯣꯏ ꯑꯩ ꯌꯥꯝ ꯆꯥꯔꯔꯣꯏ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨ ꯍꯣꯏ ꯑꯗꯣ ꯅꯪ ꯂꯥꯛꯑꯒ ꯀꯣꯏꯅꯔꯁꯤꯀോ ꯊꯧꯕ ꯅꯣꯛꯂꯒ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯉꯥꯏꯈꯨꯋꯣ ꯅꯪ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯃꯪꯒ꯭ꯔꯥ ꯍꯦꯡꯉ ꯂꯩꯔꯛꯎꯀꯣ ꯊꯧꯕ ꯅꯣꯛꯂꯒ ꯍꯣꯏ ꯂꯩꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨ ꯆꯅꯨ ꯊꯧꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯟꯕꯤꯅ ꯅꯣꯏ ꯅꯪ ꯆꯥꯕ ꯈꯔ ꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯕꯁꯨ ꯌꯥꯝ ꯏꯟꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯀꯞꯆꯖꯅꯤꯍꯦ ꯅꯪ ꯆꯥꯛ ꯂꯥꯝꯕꯩꯅꯦꯕ ꯏꯆꯦ ꯑꯩꯗꯣ ꯄꯨꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯝꯃꯦꯕ ꯑꯩ ꯆꯥꯔꯣꯏꯅ ꯉꯁꯥꯏꯗꯤ ꯈꯥꯡꯕꯅꯤ ꯑꯗꯨ ꯌꯥꯝ ꯂꯥꯝꯃꯦ ꯁꯤꯁꯦ ꯆꯥꯔꯒ ꯑꯩ ꯍꯌꯦꯡꯈꯩꯗꯤ ꯆꯥꯔꯣꯏ ꯑꯁꯦꯡꯕꯒꯤ ꯅꯪꯅ ꯍꯌꯦꯡꯗꯤ ꯆꯥꯔꯣꯏ ꯍꯥꯏꯔꯒꯅꯦ ꯁꯥꯏꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯅꯪꯇꯅꯤ ꯀꯞꯆꯒꯗꯕ ꯑꯩꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯕꯤꯔꯦ ꯍꯣꯏꯕ ꯅꯪꯅꯦ ꯊꯧꯕꯅ ꯅꯣꯏꯔꯗꯤꯅꯦ ꯀꯣꯏꯔꯣꯏꯅ ꯍꯥꯏꯗꯣ ꯀꯥꯎꯅꯨꯀꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯆꯥꯕ ꯐꯅ ꯍꯧꯔꯛꯂꯤꯕ ꯏꯟꯈꯠꯂꯛꯄꯒꯤ ꯑꯗꯨꯛ ꯆꯥꯅꯤꯡꯂꯤꯕ ꯃꯇꯝꯗꯨꯗ ꯑꯎꯕ ꯆꯥꯅꯤꯡꯕ ꯆꯥꯔꯤꯕ ꯃꯇꯝꯗꯨꯗ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯂꯨꯒꯅꯤ ꯑꯗꯨꯃꯛ ꯆꯩꯔꯁꯨ ꯉꯥꯡꯂꯁꯨ ꯆꯥꯔꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯆꯅꯨ ꯍꯦꯟꯅ ꯅꯣꯏꯈꯠꯂꯛꯂꯤ ꯑꯁ ꯄꯨꯛꯁꯦ ꯊꯣꯡꯕꯗ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯟꯅꯗꯦ ꯆꯥꯕ ꯈꯔ ꯍꯜꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯇꯥ ꯊꯧꯕꯅ ꯄꯥꯝꯕꯤꯔꯔꯣꯏ ꯃꯥꯕꯨ ꯂꯥꯛꯈꯤꯔꯣꯏꯗꯕ ꯖꯥꯠ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁ ꯑꯩꯅꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦꯗ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯐꯟ ꯐꯟꯒꯁꯨ ꯆꯣꯡꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯁꯤ ꯆꯟꯕꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯇ ꯑꯩ ꯆꯥꯁꯤꯜꯂꯒ ꯐꯟ ꯐꯟ ꯆꯣꯡꯉꯗꯤ ꯆꯈꯥꯎꯒꯗꯣ ꯀꯦꯜꯂꯛꯑꯅꯤ ꯅꯪ ꯆꯅꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯏꯆꯦ ꯄꯨꯛꯁꯤ ꯌꯥꯝ ꯊꯣꯜꯂꯤ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯁꯥꯖꯦꯜ ꯇꯧꯔꯤ ꯃꯇꯝꯁꯦ ꯑꯣꯟꯅꯔꯦ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯆꯥꯛ ꯍꯦꯛ ꯆꯥꯕꯒ ꯀꯅꯥ ꯇꯧꯅꯒꯦ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯣ ꯑꯌꯨꯛꯇ ꯑꯗꯨꯒ ꯇꯧ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯗꯗꯤ ꯀꯩꯝꯇ ꯇꯧꯅꯤꯡꯗꯦ ꯈꯥꯡꯕ ꯉꯝꯗꯦꯕ ꯕꯦꯝꯃ ꯅꯪ ꯅꯌꯥꯡ ꯁꯨꯛꯀꯪꯒꯤ ꯀꯪꯉꯣꯏ ꯑꯗꯨ ꯏꯆꯦ ꯇꯥ ꯊꯧꯕꯗꯣ ꯑꯩ ꯅꯣꯏꯔꯗꯤ ꯑꯁꯦꯡꯕꯩ ꯀꯣꯏꯔꯣꯏꯗꯣꯏ ꯖꯥꯠꯂꯣ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦꯁꯨ ꯈꯪꯗꯦ ꯑꯁꯦꯡꯕꯅꯦꯁꯨ ꯈꯪꯗꯦ ꯅꯪ ꯁꯤꯃ ꯃꯤꯅ ꯁꯨꯝ ꯂꯛꯅꯔꯒ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯌꯥꯡ ꯀꯪꯅꯕꯗꯣ ꯑꯗꯨꯗꯨꯝ ꯍꯣꯠꯅꯧ ꯏꯁ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯏꯆꯦ ꯇꯥ ꯊꯧꯕꯅ ꯑꯩ ꯀꯣꯏꯅꯤꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯗꯨꯗꯤ ꯑꯩꯗꯤ ꯃꯥ ꯀꯣꯏꯗ꯭ꯔꯗꯤ ꯀꯅꯥ ꯀꯣꯏꯗꯣꯏꯕ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯇꯥ ꯊꯧꯕꯅꯤ ꯌꯥꯔꯦꯀꯣ ꯇꯥꯅꯤꯡꯗꯦ ꯑꯁꯥꯒ ꯌꯥꯝ ꯁꯥꯒꯠꯀꯅꯨ ꯑꯩꯗꯤ ꯀꯣꯏꯅꯤ ꯑꯣ ꯀꯣꯏꯔꯣ ꯃꯁꯥ ꯈꯪꯗꯅ ꯍꯦꯛ ꯀꯣꯏꯔꯣ ꯑꯗꯨꯝꯅ ꯆꯅꯨ ꯑꯍꯣꯡꯕ ꯀꯩꯁꯨ ꯂꯩꯇ ꯅꯣꯡ ꯅꯤꯅꯤ ꯁꯥꯖꯦꯜ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯝꯂꯒ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗ ꯑꯗꯨꯃꯛ ꯍꯦꯛꯇ ꯇꯥꯏ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯅꯣꯏꯕꯗꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯊꯧꯕ ꯂꯤꯛꯂꯥꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤ ꯆꯅꯨ ꯃꯈꯨꯠꯇ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯅꯣꯕꯥꯞ ꯑꯗꯨ ꯍꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯆꯅꯨ ꯊꯧꯕ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯌꯥ ꯇꯥ ꯊꯧꯕ ꯅꯪ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯑꯦ ꯀꯩꯅꯣ ꯅꯪꯗꯤ ꯄꯣꯛꯈꯥꯏꯗꯣꯔꯦꯅ ꯑꯁ ꯑꯩꯗꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯌꯥꯝ ꯇꯧꯔꯝꯕꯅꯦꯕ ꯍꯦꯛꯇ ꯌꯥꯗꯦꯗ ꯑꯌꯨꯛꯇ ꯍꯧꯒꯠꯄꯗꯣ ꯍꯦꯛꯇ ꯀꯥꯎꯏ ꯑꯗꯣ ꯅꯪꯕꯨ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩꯔꯗꯤ ꯀꯅꯥꯅ ꯀꯣꯏꯕꯤꯗꯣꯏꯅꯣ ꯅꯪꯕꯨ ꯇꯥ ꯊꯧꯕꯅ ꯀꯣꯏꯅꯤ ꯍꯥꯏꯗꯨꯗꯤ ꯑꯩꯁꯦ ꯇꯥ ꯊꯧꯕ ꯍꯜꯂꯛꯄ ꯅꯪꯅꯕ ꯀꯪꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨ ꯇꯥ ꯊꯧꯕ ꯃꯇꯝ ꯈꯔꯒ ꯄꯤꯌꯨ ꯑꯩꯗꯣ ꯁꯠ ꯀꯥꯡꯍꯜꯂꯛꯀꯦꯕ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯤꯛꯂꯥꯗꯨꯅ ꯊꯧꯕꯗ ꯌꯦꯡꯂꯛꯏ ꯊꯧꯕ ꯂꯤꯛꯂꯥꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯆꯅꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯅꯌꯥꯡ ꯀꯪꯊꯅꯕ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦꯍꯦ ꯑꯩꯗꯤ ꯅꯪꯁꯦ ꯏꯆꯟꯅꯨꯄꯤ ꯑꯃꯒꯨꯝ ꯑꯗꯨꯝ ꯈꯜꯂꯤ ꯅꯪꯗꯤ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤ ꯃꯥꯜꯂꯤ ꯀꯩꯅꯣ ꯇꯥ ꯊꯧꯕ ꯑꯩꯗꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯑꯗꯣ ꯍꯥꯟꯅ ꯐꯥꯒꯤ ꯇꯧꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯀꯣꯏꯅꯔꯁꯦꯕ ꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯜꯂꯦꯕ ꯂꯤꯛꯂꯥ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯅ ꯆꯠꯇꯣꯍꯦ ꯀꯩꯅꯣꯅꯦ ꯏꯀꯥꯏꯕꯨ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦ ꯐꯤꯕꯝꯁꯤꯒ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯀꯩꯕꯨ ꯆꯥꯅꯔꯤꯒꯦ ꯍꯣꯏ ꯕꯦꯝꯃ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯔꯨꯔꯒꯦ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯇꯥ ꯊꯧꯕꯒꯤ ꯃꯆꯦꯔꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯌꯥꯝ ꯏꯀꯥꯏ ꯏꯆꯦ ꯁꯥꯎꯅꯨꯀꯣ ꯏꯁ ꯁꯛꯇꯥꯁꯤꯒ ꯏꯆꯦ ꯀꯥꯏꯅ ꯏꯕꯦꯝꯃ ꯑꯉꯥꯡꯒ ꯁꯥꯔꯅꯨ ꯐꯤꯕꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩꯉꯣꯟꯗꯩꯕꯨ ꯎꯗ ꯀꯩ ꯍꯦꯜꯂꯝꯅꯤ ꯏꯁ ꯑꯗꯨꯒ ꯏꯆꯦ ꯀꯥꯏ ꯑꯩꯁꯤꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯃꯆꯦꯔꯣ ꯑꯁ ꯌꯥꯔꯦ ꯁꯤ ꯂꯤꯛꯂꯥ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯆꯅꯨꯁꯦ ꯃꯁꯥꯁꯦ ꯆꯥꯎꯔꯤ ꯀꯟꯕꯒꯤ ꯄꯪꯆꯥꯎꯗ ꯆꯥꯎꯕꯒꯤ ꯋꯥꯅꯤ ꯆꯍꯤꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯆꯅꯨꯗ ꯃꯣꯟꯁꯤꯟꯗꯨꯅ ꯆꯅꯨ ꯃꯥꯁꯦ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯤ ꯃꯤꯔꯝꯗ ꯃꯥꯅꯅꯦ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯈꯪꯅꯔꯛꯄꯅꯤ ꯅꯅꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯆꯅꯨ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯆꯅꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯄꯨꯝꯕ ꯑꯁꯤꯅ ꯅꯧꯔꯤꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯛꯂꯤ ꯊꯧꯕꯕꯨ ꯄꯥꯝꯕ ꯐꯥꯎꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯥꯎꯔꯛꯄꯒꯨm ꯇꯧꯔꯤ ꯆꯅꯨ ꯄꯨꯝꯅꯃꯛꯇꯨꯗꯒꯤ ꯅꯥꯊꯩꯔꯒ ꯇꯥ ꯊꯧꯕ ꯑꯩꯁꯨ ꯆꯪꯂꯒꯦ ꯏꯆꯦꯅ ꯉꯥꯏꯔꯝꯃꯅꯤ ꯊꯧꯕ ꯆꯅꯨꯒꯤ ꯃꯇꯧꯗꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯃꯥꯗꯤ ꯑꯁꯨꯃꯛ ꯏꯆꯝ ꯆꯝꯅ ꯈꯜꯂꯤ ꯍꯣꯏ ꯆꯪꯉꯨ ꯑꯗꯣ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯨꯀꯣ ꯑꯇꯩ ꯋꯥ ꯀꯩꯁꯨ ꯅꯠꯇꯅ ꯀꯥꯏꯅ ꯅꯣꯏꯕꯁꯦ ꯏꯁꯥꯗ ꯂꯩꯅꯥ ꯖꯥꯠ ꯌꯥꯝ ꯂꯥꯛꯄꯅꯤꯀꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯆꯪꯖꯔꯣ ꯆꯅꯨ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯏ ꯆꯟꯕꯤꯅ ꯅꯣꯏ ꯂꯥꯏꯒꯤ ꯀꯣꯂꯤꯛꯁꯦ ꯑꯝꯇ ꯐꯦꯡꯗꯣꯔꯣ ꯑꯩ ꯋꯥꯏ ꯇꯥꯁꯤꯜꯂꯒꯦ ꯆꯅꯨ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯃꯁꯤ ꯆꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥ ꯑꯣꯏꯔꯤꯕꯗꯨꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯒ ꯎꯡꯗꯨꯅ ꯐꯝꯂꯤ ꯀꯩꯗꯧꯔꯒꯦ ꯃꯝꯁꯤꯜꯂꯛꯇꯣꯔꯦ ꯂꯥꯛꯑꯣ ꯆꯅꯨ ꯎꯡꯂꯝꯕꯗꯒꯤ ꯃꯆꯤꯟꯗꯣ ꯈꯔ ꯄꯦꯔꯒ ꯂꯩ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯆꯅꯨ ꯃꯁꯦꯅ ꯑꯗꯨꯝꯅ ꯁꯨꯝ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯛꯏ ꯍꯩꯃꯥ ꯅꯣꯏ ꯇꯥꯕ꯭ꯔꯣ ꯅꯣꯏ ꯆꯅꯨ ꯃꯁꯦꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯏꯆꯦꯗ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯒꯦꯕ 이제 통화해 누구한테 지리 아이암 깜는게 통화해 누구한테 이제 아이암 깜는게 ꯑꯗꯣ ꯍꯥꯏꯌꯨꯕꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯌꯨꯁꯦ 이제 문시세 쑥누랑거니 할머니 아이 갈루데
미워의 마음이 부시는 택나리바 마용다리바 마яб세 ꯑꯁꯨꯛ ꯂꯣꯏꯔꯝꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯝꯂꯣꯏ ꯏꯆꯝ ꯆꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯜꯂꯨꯕꯗꯨꯅ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯦ ꯃꯔꯝꯗꯣ ꯍꯥꯏꯌꯣꯕ ꯅꯪꯅ ꯃꯔꯝ ꯍꯥꯏꯗ꯭ꯔꯗꯤ ꯏꯆꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ 이제 다 도마도 마기 내서 바꿔나 말이야 마 아이가 밥데 그수 비람지 ꯍꯣꯏ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯖꯕꯅꯤ ꯃꯥꯗꯤ ꯑꯩꯅ ꯅꯣꯏꯕꯁꯤ ꯄꯥꯝꯗꯕꯅꯤ ꯑꯩꯅ ꯊꯤꯕꯣꯡꯁꯤ ꯋꯥꯔꯛꯄ ꯉꯝꯗꯕꯗꯒꯤ ꯃꯥꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈꯤꯕꯅꯤ ꯑꯩ ꯀꯅꯥꯅꯁꯨ ꯋꯥꯔꯧꯗꯦ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨ ꯅꯣꯏ ꯃꯥꯅꯅꯦ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯂꯛꯅꯖꯕꯅꯤ ꯅꯉꯣꯟꯗ ꯃꯥꯅ ꯑꯍꯦꯟꯕ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯃꯥꯗꯤ ꯅꯪꯁꯦ ꯃꯆꯟꯅꯨꯄꯤ ꯑꯃꯒꯨꯝ ꯈꯟꯕꯅꯤ 이제 마기 마친두나 랑나무 어이나 통나마소 아이 밤나니 봄나막도 아생 어이나 칼리 이제 아이나 해수 보이면서 ngasi 파울마 요새 시고 아목다 파오겠지 제 시부 생문 농시바 이도 어이거라 ꯐꯔꯦꯁꯦ ꯅꯣꯏ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯃꯥꯅ ꯃꯥ ꯑꯣꯏꯈ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯔꯤ ꯅꯪ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯔꯛꯂꯕꯅꯤ ꯑꯗꯨꯅ ꯅꯁꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯥꯅ ꯐꯖꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯕꯤꯔꯔꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯀꯥꯟꯅꯗꯦ ꯂꯥꯎꯁꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯁꯦꯝꯊꯔꯁꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯖꯕ ꯊꯧꯕꯗꯣ ꯆꯥꯛꯍꯟꯁꯤ 이제 나 통보도 이번 농시바 마치 남다 파우다 마찰라 ꯑꯁ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯒꯤ ꯐꯥꯎꯍꯜꯂꯣꯏ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯤꯁꯤ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯣ ꯑꯁꯨꯝꯅ ꯆꯥꯅꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯥꯕ ꯊꯛꯄ ꯀꯌꯥ ꯃꯍꯜꯂꯦ ꯃꯁꯤꯅ ꯇꯥꯛꯄꯤꯗꯨꯅ ꯊꯧꯕꯅ ꯆꯥꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯕꯁꯨ ꯆꯥꯅꯨꯗꯤ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯛ ꯎꯠꯂꯔꯣꯏ ꯈꯟꯈ꯭ꯔꯕꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯈꯤꯗ꯭ꯔꯤ ꯎꯠꯁꯨ ꯎꯠꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯥꯅꯨ ꯃꯁꯦꯅ ꯍꯥꯏꯔꯤꯕ ꯇꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯊꯛꯄ ꯀꯌꯥ ꯑꯃ ꯂꯦꯞꯈ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯨꯈꯤꯕꯅ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯖꯟꯅ ꯆꯥꯈꯤꯗ꯭ꯔꯤ ꯊꯧꯕꯅ ꯆꯤꯆꯟꯕꯤ ꯎꯗ ꯀꯨꯏꯔꯦ ꯀꯨꯏꯔꯦ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯦ ꯊꯥ ꯑꯃꯃꯨꯛ ꯐꯥꯔꯦ ꯑꯣ ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯌꯨꯝꯗ ꯍꯦꯟꯕ ꯂꯩꯄꯣꯟꯇꯦꯗ ꯆꯨꯝꯃꯤ ꯅꯣꯏꯕꯨꯗꯤ ꯎꯗꯦꯅ ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯌꯦ ꯁꯤꯗ ꯂꯥꯛꯑꯗꯤ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯂꯛꯅꯔꯝꯗꯅ ꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯛꯅꯕꯗꯣ ꯆꯨꯝꯅ ꯂꯛꯅꯔꯣꯀꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯈꯤꯅꯤ ꯊꯧꯕ ꯅꯣꯛꯂꯒ ꯈꯟꯕ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗ ꯄꯨꯟꯕ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯈꯪꯅꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯣꯏꯅꯈꯤꯔꯣꯏꯗ꯭ꯔꯣ ꯇꯧꯁꯤꯜꯂꯛꯏꯅꯦꯃꯤ ꯑꯩ ꯉꯥꯛꯇꯪ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯦꯃꯤ ꯃꯥꯅ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯀꯣꯏꯗꯨꯅꯤ ꯇꯥꯏ ꯂꯩꯔꯒ ꯑꯉꯥꯡꯗꯨꯅꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯕ ꯇꯥꯕ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯂꯛꯅꯕꯒ ꯌꯥꯗ꯭ꯔꯦ ꯁꯥꯊꯤꯔꯦ ꯐꯔꯦ ꯆꯤꯆꯟꯕꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯄꯗ ꯁꯨꯝ ꯆꯪꯉꯝꯕꯅꯤ ꯍꯣꯏ ꯆꯠꯂꯣ ꯑꯁꯨꯝꯅ ꯊꯧꯕ ꯃꯥꯁꯨ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯟꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯔꯤ ꯅꯣꯏ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ ꯆꯅꯨ ꯇꯞꯅ ꯏꯆꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯒꯅꯨ ꯍꯦꯟꯃꯜꯂꯤ ꯅꯪꯅ ꯆꯥꯗ꯭ꯔꯤꯕꯁꯤ ꯆꯥꯗꯕ ꯈꯛꯅꯤ ꯌꯥꯕ ꯅꯠꯇꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯣꯏꯅ ꯇꯧꯔꯤꯕꯗꯨꯅꯤ ꯃꯗꯨꯅ ꯌꯥꯔꯦ ꯍꯥꯟꯅꯅꯦ ꯑꯍꯦꯟꯕ ꯃꯌꯥꯝ ꯆꯥꯔꯝꯕꯗꯣ ꯆꯥꯗ꯭ꯔꯦꯗꯅ ꯁꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯗꯤ ꯅꯪ ꯅꯁꯥꯗꯣ ꯌꯥꯔꯣꯏ ꯏꯆꯦ ꯑꯩ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕꯩꯅꯤ ꯑꯁꯦꯡꯕꯒꯤ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯨ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯦꯕ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯅ ꯈꯔ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ ꯁꯤ ꯂꯥꯎ ꯈꯖꯤꯛꯇꯪ ꯆꯥꯁꯦꯕ ꯃꯇꯥꯡꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯊꯣꯏꯅꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯆꯅꯨ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦꯕ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯏꯆꯦꯒ ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ ꯍꯩ ꯅꯪꯅ ꯆꯥꯔꯛꯇ꯭ꯔꯤꯁꯤ ꯀꯨꯏꯔꯦ ꯅꯁꯥꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯀꯔꯤꯕꯨ ꯇꯧꯔꯨꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯤꯁꯤꯕꯨ ꯆꯥꯕꯗ ꯄꯥꯝꯖꯈ꯭ꯔ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯩꯅꯣꯕ ꯍꯩ ꯅꯄꯥꯅꯁꯨ ꯅꯪ ꯍꯪꯍꯧꯕꯅꯤꯀꯣ ꯊꯣꯛꯂꯧꯀꯣ ꯏꯆꯦ ꯆꯠꯂꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯝꯉꯥꯡ ꯂꯩꯔꯅꯤꯕ ꯏꯃꯥ ꯍꯣꯏꯁꯤ ꯅꯣꯏ ꯅꯪ ꯏꯆꯦꯅ ꯈꯤꯇꯪ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯁꯤꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄꯥꯕꯗ ꯁꯨꯡꯅ ꯍꯥꯏꯗꯣꯛꯑꯅꯤꯀꯣ ꯑꯁ ꯏꯆꯦ ꯑꯩ ꯑꯁꯦꯡꯕꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯃ ꯑꯅꯤ ꯊꯤꯕꯗꯅꯦ 5 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯧꯒꯠꯂꯛꯇ꯭ꯔꯕ ꯑꯩꯗꯤ ꯄꯥꯕ ꯇꯥꯅꯕ ꯍꯦꯛꯇ ꯂꯥꯎꯒꯗꯕꯅꯤ ꯑꯃ ꯆꯅꯨ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯂꯩ ꯆꯟꯕꯤ ꯑꯁꯨꯝ ꯃꯈꯥ ꯇꯥꯔꯛꯏ 2 3 4
ꯆꯅꯨꯄꯨ ꯍꯧꯒꯠꯇꯨꯅ ꯂꯥꯛꯑꯣ ꯆꯥꯟꯕꯤ ꯅꯣꯛꯂꯒ ꯑꯗꯨꯗꯤꯗꯅ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯆꯥꯖꯕꯒꯤ ꯋꯥꯅꯤ ꯆꯅꯨ ꯆꯥꯛꯈꯨꯝ ꯑꯃ ꯐꯥꯅ ꯍꯨꯛꯇꯦ ꯑꯅꯝ ꯀꯟꯕꯤꯅꯤ ꯃꯥ ꯊꯧꯕꯕꯨꯗꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯀꯩꯗꯧꯔꯤ ꯆꯥꯇꯣꯝꯕꯤ ꯍꯟꯗꯛꯇꯤ ꯆꯥꯛꯀꯁꯤ ꯊꯤꯅꯉꯥꯏ ꯆꯥꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯕ ꯄꯥꯕ ꯃꯤ ꯑꯩ ꯆꯥꯅꯤꯡꯗꯕꯩꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯗꯨ ꯌꯥꯔꯣꯏꯅꯤ ꯅꯪꯕꯣ ꯆꯥꯔꯤꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯆꯥꯊꯣꯛ ꯑꯁꯨꯝꯅ ꯆꯅꯨ ꯈꯔ ꯆꯥꯗ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤꯕꯤ ꯃꯆꯦ ꯆꯟꯕꯤ ꯃꯥꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯅꯣꯏ ꯅꯪꯁꯦ ꯍꯥꯏꯕ ꯏꯟꯗꯦꯗꯀꯣ ꯅꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ ꯏꯆꯦ ꯇꯥ ꯊꯧꯕꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯇ꯭ꯔꯕꯣ ꯂꯥꯛꯏ ꯃꯥꯅ ꯑꯩ ꯍꯪꯗ꯭ꯔꯣ ꯍꯪꯉꯤ ꯃꯥꯅ ꯑꯩ ꯏꯌꯥꯡ ꯀꯪꯊꯔꯕ꯭ꯔꯅ ꯍꯪꯂꯛꯄ꯭ꯔꯥ ꯍꯪꯂꯛꯏ ꯑꯩꯅ ꯅꯪꯒ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯅ ꯏꯅꯦ ꯍꯣꯏꯗ ꯂꯩꯈꯤꯅ ꯈꯨꯝꯃꯤ ꯏꯆꯦ ꯑꯩ ꯇꯥ ꯊꯧꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯂꯣꯏꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯁꯦ ꯅꯁꯥꯗꯣ ꯋꯥꯔꯅꯤ ꯁꯣꯝꯗ ꯊꯧꯕ ꯂꯤꯛꯂꯥꯒ ꯎꯅꯗꯨꯅ ꯀꯟꯅ ꯈꯠꯅꯔꯤ ꯂꯤꯛꯂꯥꯅ ꯅꯪ ꯍꯦꯛ ꯇꯧꯕꯒ ꯆꯤꯡꯂꯦꯟꯒꯩꯒ ꯎꯅꯔꯦ ꯈꯪꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯣꯡꯃꯇ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦꯕ ꯍꯥꯏꯔꯒ ꯈꯨꯗꯣꯞ ꯁꯥꯏ ꯍꯥꯏꯔꯛꯀꯅꯤ ꯈꯨꯗꯣꯞꯇꯨꯅ ꯄꯨꯟꯁꯤꯁꯤ ꯀꯣꯟꯅꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯂꯤꯛꯂꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯅꯨꯡꯒꯤ ꯑꯔꯊ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯣꯏ ꯑꯩ ꯅꯪꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯥꯗꯨꯅ ꯅꯐꯝꯗ ꯈꯨꯗꯣꯜ ꯇꯝꯈꯤ ꯃꯗꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯃꯜ ꯄꯤꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯁꯦ ꯁꯥꯟꯅꯔ ꯂꯩꯕ ꯌꯥꯔꯝꯂꯕꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯍꯣꯏ ꯅꯨꯡꯁꯤꯕ ꯈꯛꯇꯨꯅ ꯆꯥꯕ ꯌꯥꯗꯣꯔꯤꯕꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯧꯅꯔꯤꯕ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯎꯗꯅ ꯀꯔꯝꯅ ꯄꯨꯟꯁꯤꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯗꯣꯔꯤꯒꯦ ꯊꯥꯏꯅꯉꯩꯒꯤ ꯂꯝꯄꯥꯛꯇ ꯐꯝꯂꯒ ꯅꯥꯄꯤ ꯈꯔ ꯐꯣꯏꯔꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕꯅꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯆꯠꯅꯗ꯭ꯔꯕꯗꯣ ꯂꯤꯛꯂꯥ ꯅꯪꯒꯤ ꯅꯀꯣꯛꯇꯒꯤ ꯅꯈꯣꯡ ꯐꯥꯎꯕ ꯁꯅꯥꯅ ꯀꯨꯞꯂꯕꯁꯨ ꯑꯩ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯕꯨ ꯑꯔꯪ ꯑꯔꯛꯀ ꯆꯥꯡꯗꯝꯅꯔꯛꯄꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯩꯅ ꯀꯩꯒꯤ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯄꯤꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣ ꯑꯩꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯨꯝꯅꯃꯛ ꯁꯅꯥꯅ ꯍꯦꯜꯂꯦ ꯈꯜꯂ ꯃꯥꯜꯂꯦ ꯐꯔꯦ ꯅꯪꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯍꯜꯂꯤꯕ ꯆꯤꯡꯂꯦꯟ ꯐꯖꯅ ꯅꯨꯡꯁꯤꯅꯔꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇ ꯌꯣꯟꯅꯔꯝꯂꯦ ꯍꯣꯏ ꯌꯦꯠꯇ ꯌꯦꯠꯄꯤꯔꯛꯀꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯄꯥꯟꯅꯕꯒꯤ ꯅꯪꯒꯤ ꯍꯦꯛ ꯀꯩꯁꯨ ꯂꯩꯇꯦ ꯊꯧꯕ ꯇꯞꯅ ꯐꯔꯦ ꯂꯤꯛꯂꯥ ꯑꯩ ꯃꯇꯝ ꯈꯔ ꯅꯪꯉꯣꯟꯗ ꯌꯦꯠꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯅꯄꯨꯟꯁꯤꯗꯨꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯅꯪ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯣꯏ ꯊꯧꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯦ ꯊꯧꯕ ꯂꯤꯛꯂꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯃꯥꯗꯤ ꯑꯍꯦꯟꯕꯇꯕꯨ ꯄꯥꯝꯕꯤ ꯃꯁꯛ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯊꯦꯛꯄꯤ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯄꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗ ꯊꯧꯕ ꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯀꯥꯏꯔꯦ ꯇꯁꯦꯡꯕꯗꯤ ꯊꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥ ꯑꯃꯒꯤ ꯃꯆꯥꯅꯤ ꯃꯗꯨꯃꯛꯅ ꯂꯤꯛꯂꯥꯅ ꯍꯥꯏꯔꯤ ꯃꯈꯩꯗꯤ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯣꯏꯔꯦ ꯈꯪꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯍꯛꯅ ꯁꯦꯜ ꯊꯥꯗꯕꯗꯤ ꯊꯧꯕ ꯃꯥꯅ ꯄꯥꯝꯂꯝꯗꯦ ꯊꯧꯕ ꯃꯥꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯗꯕꯨꯅꯤ ꯃꯥꯅ ꯄꯥꯝꯖꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯧꯕ ꯃꯆꯦ ꯂꯩꯅꯥ ꯍꯣꯏꯗ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯊꯧꯕ ꯂꯤꯛꯂꯥꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯆꯅꯨ ꯃꯥꯕꯨ ꯀꯩꯁꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯆꯅꯨꯒꯤ ꯏꯃꯨꯡ ꯄꯥꯈꯠꯅꯔꯤ ꯆꯅꯨꯅ ꯀꯩꯁꯨ ꯆꯥꯗ ꯊꯛꯇꯕ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯄꯥꯕꯨꯡ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯆꯟꯕꯤ ꯃꯈꯣꯏ ꯂꯣꯏꯅ ꯋꯥꯅꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯆꯅꯨ ꯃꯥꯅ ꯀꯔꯤꯁꯨ ꯆꯥꯎ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯃꯁꯤꯅ ꯊꯧꯕꯇꯕꯨ ꯁꯣꯜꯂꯤꯕꯅꯤ ꯆꯅꯨ ꯃꯥꯅ ꯃꯆꯤꯟꯗ ꯅꯨꯄꯥ ꯃꯕꯨ ꯇꯠꯇꯅ ꯁꯣꯜꯂꯕꯁꯨ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯊꯧꯕ ꯃꯥꯕꯨ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯀꯔꯝꯅ ꯀꯧꯔꯨꯒꯅꯤ ꯃꯥꯡꯒꯣꯜꯗ ꯐꯛ ꯊꯥꯗꯨꯅ ꯆꯅꯨ ꯃꯥꯕꯨ ꯍꯤꯞꯍꯟꯗꯨꯅ ꯃꯃꯥ ꯊꯣꯏꯅꯨ ꯃꯥꯅ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯐꯤ ꯑꯃ ꯆꯣꯠꯍꯜꯂꯒ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯆꯦ ꯆꯟꯕꯤ ꯃꯥꯅ ꯃꯅꯥꯎꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯃꯄꯥ ꯔꯘꯨ ꯃꯥꯁꯨ ꯃꯆꯥꯕꯨ ꯂꯥꯌꯦꯡꯕꯤꯅꯕ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯇꯟꯖꯥꯅꯤ ꯊꯧꯕ ꯆꯅꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯁꯝꯗꯨꯅ ꯆꯠꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯆꯟꯕꯤ ꯑꯃꯗꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯊꯧꯕꯁꯨ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯟꯅ ꯆꯪꯁꯤꯜꯂꯤ ꯊꯧꯕ ꯆꯅꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯆꯤꯆꯟꯕꯤ ꯅꯣꯏꯅꯣꯏꯕꯤꯁꯤ
ꯑꯩꯈꯣꯏ ꯅꯣꯏꯁꯦ ꯀꯩꯁꯨ ꯆꯥꯎ ꯊꯋꯥꯏꯕ ꯌꯥꯗꯦ ꯀꯨꯏꯔꯛꯂꯦ ꯃꯥꯅ ꯀꯩꯁꯨ ꯆꯥꯗ ꯂꯩꯔꯛꯂꯤꯁꯦ ꯑꯩꯈꯣꯏ ꯇꯧꯐꯝꯗ ꯈꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯀꯩꯁꯨ ꯆꯥꯗ꯭ꯔꯤꯗꯤ ꯆꯟꯕꯤ ꯊꯧꯕꯗꯗꯤ ꯀꯩꯁꯨ ꯈꯨꯝꯗ ꯃꯅꯥꯎꯅꯨꯄꯤ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯇꯨ ꯅꯪꯒꯤ ꯇꯥꯊꯣꯛꯄ ꯂꯥꯛꯏ ꯃꯤꯠ ꯑꯝꯇ ꯄꯥꯡꯉꯣ ꯆꯅꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯊꯧꯕ ꯅꯪ ꯂꯥꯛꯏꯔꯣ ꯅꯣꯏꯕꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯐꯤꯕꯝꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯅꯁꯥꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯊꯣꯏꯅꯨꯁꯨ ꯃꯁꯥꯅ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯔꯝ ꯄꯨꯝꯕ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯊꯧꯕꯕꯨ ꯍꯥꯟꯅ ꯀꯅꯥꯅꯣ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯃꯆꯥꯁꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯧꯕꯅꯤ ꯈꯪꯂꯕꯗ ꯏꯕꯨꯡꯉꯣ ꯊꯧꯕ ꯅꯆꯜꯁꯤ ꯍꯥꯟꯅꯗꯤ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯑꯐ ꯐꯠꯇ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯧꯅ ꯋꯥꯈꯜꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯅꯣꯏꯌꯦꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯅꯕꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯆꯥꯎꯊꯣꯛꯎ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯁꯨ ꯃꯥꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯇꯕꯨ ꯁꯣꯟꯗꯨꯅ ꯏꯆꯥꯁꯦ ꯑꯁꯨꯝꯅꯗꯃꯛ ꯂꯩꯈ꯭ꯔꯦ ꯊꯧꯕ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯆꯅꯨꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯆꯜꯃꯛꯅꯤ ꯈꯟꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯇꯣꯛꯈꯤꯕꯅꯤ ꯅꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯅꯣꯏ ꯍꯥꯏꯗꯨꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯕ ꯈꯪꯅꯈꯤꯕ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯜꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯆꯅꯨ ꯇꯞꯅ ꯇꯥꯊꯧꯕ ꯅꯪꯒ ꯅꯍꯥꯟ ꯂꯥꯛꯃꯤꯟꯅꯕ ꯏꯅꯝꯃꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯃꯥꯅ ꯑꯃꯨꯛ ꯁꯥꯎꯈꯤꯅꯤ ꯅꯪ ꯆꯠꯂꯣ ꯊꯧꯕ ꯊꯣꯏꯅ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯀꯩꯁꯨ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯆꯅꯨꯕꯨꯗꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯆꯜꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅ ꯆꯅꯨꯅ ꯍꯥꯏꯕ ꯄꯨꯝꯕꯗ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯅꯨ ꯃꯥꯅ ꯊꯧꯕ ꯃꯥꯒꯤꯗꯃꯛ ꯐꯤꯕꯝ ꯑꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯖꯕ ꯐꯥꯎꯈ꯭ꯔꯦ ꯂꯤꯛꯂꯥ ꯃꯥꯅ ꯊꯧꯕꯗꯒꯤ ꯄꯥꯝꯂꯤꯕꯅ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛ ꯑꯗꯨꯒ ꯆꯅꯨ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯅ ꯁꯨꯞꯅꯇꯒꯤ ꯊꯧꯕꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯇꯃꯛꯅꯤ ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯊꯧꯕ ꯆꯅꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ ꯅꯣꯏꯕꯤ ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒꯤ ꯑꯣꯏꯔꯣꯏ ꯑꯩꯗꯤ ꯅꯪꯒꯤ ꯈꯛꯇꯅꯤ ꯑꯩ ꯀꯅꯥꯝꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯄꯤꯊꯣꯛꯂꯔꯣꯏ ꯑꯩꯁꯤ ꯅꯪꯒꯤ ꯈꯛꯇ ꯑꯣꯏꯔꯗꯣꯏꯅꯤ ꯁꯤ ꯆꯠꯄꯨꯁꯦ ꯈꯔ ꯆꯠꯁꯤꯟꯁꯤ ꯊꯧꯕꯅ ꯆꯝꯐꯨꯠ ꯏꯟꯕꯤꯕꯗꯨꯗ ꯆꯅꯨꯁꯨ ꯃꯌꯥ ꯀꯥꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯑꯉꯥꯡꯁꯥ ꯏꯪꯈꯣꯜꯁꯦ ꯏꯁꯤꯡ ꯆꯥꯏꯗꯕ ꯀꯨꯏꯔ ꯃꯥꯜꯂꯦ ꯀ꯭ꯔꯪ ꯀ꯭ꯔꯪ ꯍꯦꯛ ꯂꯥꯎꯔꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯄꯨꯔꯣꯏꯕ ꯔꯥꯒꯨꯁꯨ ꯉꯥꯡꯉꯥꯡꯗꯨꯅ ꯆꯪꯂꯛꯏ ꯈꯨꯜꯁꯤꯕꯨ ꯑꯃꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯦꯗ ꯑꯣꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯃꯥꯏꯕ ꯑꯃꯠꯇꯁꯨ ꯂꯩꯌꯨ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯃꯥꯏꯕ ꯑꯣꯏꯅ ꯇꯝꯅꯤꯀꯣ ꯃꯣꯏ ꯃꯄꯥ ꯑꯃꯥꯏꯕ ꯀꯧꯔꯅꯨ ꯂꯥꯛꯑꯣ ꯏꯪꯈꯣꯜꯁꯦ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯃꯨꯛꯇ ꯐꯣꯏꯔꯨꯈꯤꯁꯤ ꯉꯥꯏꯈꯣꯏꯅꯦ ꯃꯃꯥ ꯅꯪ ꯏꯆꯥ ꯇꯣꯝꯕꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦꯅꯦ ꯅꯪꯕꯨ ꯃꯆꯥꯁꯤꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯤ ꯀꯥꯟꯁꯤꯗ ꯏꯪꯈꯣꯜ ꯑꯃꯨꯛ ꯆꯪꯉꯤ ꯃꯥꯜꯂꯦꯅꯦ ꯃꯁꯤꯒꯤ ꯇꯥꯟ ꯀꯩꯕꯤ ꯃꯃꯥ ꯁꯥꯕꯤꯁꯦ ꯑꯁ ꯃꯣꯏ ꯄꯥꯕ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ ꯑꯁꯨꯝꯅ ꯆꯅꯨ ꯊꯧꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗ ꯆꯥꯡ ナꯏꯅ ꯆꯥꯕ ꯊꯛꯄ ꯍꯧꯔꯛꯂꯤ ꯆꯅꯨꯅ ꯏꯆꯦ ꯉꯁꯤꯗꯤ ꯌꯦꯟ ꯑꯝꯇ ꯊꯣꯡꯕ ꯆꯥꯁꯤꯕ ꯏꯁ ꯃꯅꯤꯡꯁꯤ ꯊꯨꯡꯖꯔꯕꯅꯤꯅ ꯆꯥꯕ ꯊꯛꯄꯩ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯔꯛꯏ ꯆꯥꯗꯕ ꯀꯨꯏꯔꯦꯕ ꯑꯝꯇ ꯆꯥꯁꯤꯕ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯆꯅꯨ ꯍꯥꯟꯅꯒꯨꯝ ꯆꯥꯕ ꯊꯛꯄꯗ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯍꯩꯅꯕꯤꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯆꯥꯕ ꯌꯥꯕ ꯆꯥꯔꯦ ꯅꯣꯏꯕ ꯌꯥꯕꯁꯨ ꯅꯣꯏꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯊꯧꯕ ꯃꯥꯗꯤ ꯆꯅꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯤ ꯆꯅꯨꯅ ꯅꯥꯔꯨꯕꯗꯨꯒꯤ ꯍꯥꯛꯇꯛꯇ ꯆꯅꯨ ꯑꯃꯗꯤ ꯊꯧꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯆꯅꯨꯅ ꯇꯥ ꯊꯧꯕ ꯑꯩꯁꯦ ꯑꯃꯨꯛ ꯅꯣꯏꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯄꯥꯝꯃꯔꯣꯏꯗ꯭ꯔꯣ ꯊꯧꯕ ꯆꯅꯨꯒꯤ ꯅꯣꯏ ꯅꯣꯏ ꯂꯥꯎꯕ ꯈꯖꯥꯏꯗꯨ ꯁꯤꯛꯂꯒ ꯍꯣ ꯑꯩꯒꯤ ꯄꯥꯝꯃꯨꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯅꯣꯏꯕꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯔꯅꯤ ꯄꯥꯈꯠꯂꯅꯨ ꯄꯥꯈꯠ ꯆꯥꯎꯕꯤ ꯑꯩꯗꯤ ꯅꯪꯅ ꯅꯣꯏꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅ ꯅꯨꯡꯁꯤꯅꯔꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯆꯅꯨ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯨ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯖꯔꯦ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯄꯥꯔꯤꯃꯁꯨ ꯃꯃꯥꯗꯒꯤ ꯀꯔꯤꯕꯨ ꯇꯥꯒꯅꯤ ꯃꯃꯥ ꯃꯥꯅ ꯆꯥꯕ ꯊꯛꯄꯗ ꯄꯥꯝꯖꯔꯤꯕ ꯑꯗꯨꯗꯒꯤ ꯀꯩꯁꯨ ꯇꯥꯗꯦ ꯊꯧꯕꯅ ꯑꯩꯒꯤ ꯅꯣꯏꯕꯤꯅ ꯄꯤꯕ ꯏꯆꯥ ꯄꯤꯕ ꯑꯁꯦ ꯃꯃꯥꯒꯤ ꯄꯨꯔꯥ ꯀꯦꯕꯣꯜꯂꯣ ꯍꯩꯖꯤꯜꯂꯒ ꯊꯣꯛꯂꯛꯏ